Makong soinaibdagi haugat kangkhatuna chatpa ngamjadraba misak amada phu saige makhoigi maput masai ipung phungna huranduna chatkhige chenkhige lake munge hairagadi masi thabok oina pangthokpada aruboide Canada gi Vancouver hariba sarstida hek tabda thamoi sokpadgumba yam minungsi leitaba makhalgi huran chinthigi thodok pareng ama thoki hoi mayam ni khangkhangnare Canada haibasi masi leibada yam safava crime rate yam nembal lebak amane adubu sigum lebak stasu marak long dawdum yawrtabdi natte madudi Vancouver sarstida 2014 gi May thadagi horaga tha taramanga chupna soinaibadagi thabin khang suba no mangamdabadagi soroki chidaida chakni finiduna lejariba tonbadagi tolaba mima nadraba bikhari singstagi luttobire makhogi mapon masai lakpire munbire huran bir haibag skumba tabri am thamoi sokpa paw ma sanduraki Vancouver sargi koibada thamoi kallaba huran basingsi fananaba police na makhal mathel lalong kya yatuna hunaki adubu makhogi lalong singsi amata mai pakpadi ngamkide matam kuina ngamkide matam sangna phaba ngamalaktrabastadi laingak aduki mati kok chikpa haibdo irakhi sigumba chirba tanjasda mak horsley hariba police officers na huran basingsi fananaba mana pambai ama puthuraki magi pambai adudi mama samuk soinaiba mayum makai lejaraba bikhari masaduna soroki staida huran basingduna saphungak pangaiduna leiba haibasni magi idea se hekta da kanaroi mai charoi khanawasu kongai me yauki magi ideas na Vancouver sarda khangnatna Canada sun thungbada yam singthani ngai weba dugumba chawa yawol ama purkadori haibasti kanana su khasik phau khanjana kide asumna Sergeant Mark Horsley ga idea se masi thabok ton thokna bukidama wheelchair mingthon be special operation ama launch toki Mark Horsley fidget figure shasilaga makong soinairaba misak ama manabgidama sigumba kangkhong panbi chokrimda phamlaga mimana drabsingda huran chinthi toina chathabani hainariba Vancouver sargi maphamda ma lakhi amadi soroki machi mada mathanda tarak phamduna laiki huran basingduna mahek uda mita khamdarak nabgidama Horsley na lang ma thaklame madudi mana sel khrai phongna chen chingchin bag amada haplaga matam bakta thamlame iphongna Horsley magi langs the front basingdu soidna thuguni khallubane adubu iphongna tabom thamliba magi paisadu kanamtana hubu lakhide hunu sona rakhide operation wheelchair gi falsei mana khallubuga werakpaga pungtai tayon rakhi operation sigi falsna Horsley khangnatna control room dagi operation sigi mateng pangliba mioi pumbaso mapukning nungsian khi mapi rachana manap thutu chingkatna operation sil loi fawsar gyanakhi Operation Wheelchair na Vancouver sarda khangnatna Canada sun thongbi thamoi karamna joi tawki amadi karamna lebaksda achowa yawal ma purakhi haibado madu khangminarse Operation sigi manungda horo horana dagom thamliba khongtepa bikhari Horsley besado madu kanana so hurana ba munnaba lakna ba hotna rakhide phatraba thogai sing sigi onna dainabada mi oiba haiba jiba jati sibu awang ma thakda chingkhaningai oiba matau tamjaningai oiba dugumba lebak macha tawa thogai tamak Horsley na thengnakhi lambi chaliba mipung khudimangna Horsley bo tasengna maraibak thiraba khong chatpa ngamdrabadgumba bikhari moina lorame tasengna lorame amadi magi mapan nangna phawdun chatkiba mi khudimangna magi ngamjab mateng khardang warso pangnaramkhi magi ngamjaba ahan bune jangsilaktuna Horsley da aphanungai wa hairakibani pasi masi kubek tagi miyoy amane nipasna Horsley gi manakta nakslaktuna makok non thrakma matamda Horsley na khankhi oh soidredana sales soidna mun khrani adubu mana nakong me nangna non tharibdodi Horsley da karigumba ma thamoi sengna haijana boirongki nipaduna tapna hairakhi ainga sidi sel yawjaraktre mathangdi sel na soidna mating pangjage ngasi gi oinadi aigi ngamjaba ai adongi prathana tawjarongke sakhangdabana hadugi thamoi sengba thawjal janba wahai kharaduna officer Mark Horsley gi thamoi sumatki mama bi rajjalaki ba khangaude konjal thokta mapungda khanki asuk phawa misu leiboireko nahaduna magi soida ngamdana mugdama mamin usindana prathana tawjaramlaga ma chatki adubu sidi supnei thawjal gi khulang khangadune haitharaki gadaba yam wali ngahak leiraga atopa naha mamung jangsilakhi
Mana tagom section da mamong dele riba horsli gi paisa du ifong phong na urami. Nipa tu na hairaki. Apabong da wisel du ifong phong na ure. Furit manung da pocket kumba yaubiragadi madu doin hapsin biyo. Operation sigi manung da horsli na milising manga gi mathak da thengnakhi. Adubu tengmang lamba natana makhoi kanam tana mona Huran chiti jathanaba honarakide. Operation sigi pandam de Huranba phabane. Adubu Huranba di phamalak tarvada horsli na magi lang khuta khong torakhi. Magi handaki lang khuta xde numidang hekta abaga mana sat auksing khalla khalla ka kausilaga magi sengkaw du thoina piraga sel kya yauri masing amda thibiramo mangarang handai mami nungai thai jilaga magi sengkaw du thoina masa khangda singda khusindarame sel thibagi namada yepsin khibaga yaubra natraga sengkaw du piramda chen khibaga yaubra yengnabgidama adu handaksu Huran chinthi gi thabam da thokide masing thirama mi am hek chat khibaga man amu handun masing thiba matamda sel khajik khajik tum hengalamki masing thiba khudingi makoina masagi pocket agi ngamjaba sel kharkhar dum hapsin biram bazane surgeon mark horsli na operation sei tha tara manga chumna chathaki ama matheng dan Huran chinthi thokpe heli hainapsna horsli ulen tabning tham thagi ahinggeya mama panda yarik pe yauki maramsina arum lai hoduna mama sakana ngamdab su yauki masifana oiduna so operation sigi manungda Huran chinthi ga marili na batab amata horsli na thinakide Huranba mata su phabang ngamkide Huranba phabang ngamkide basnadi operation wheelchair se masi asoba mai thiba moiroidra oikide operation wheelchair yam singthani ngai oina mai pakpadgumba special operation amada moiki kamdong oikriva maduri police officer amana khongsoina raba Bikhari saduna ulenta ba hing phawba mapanda yariktuna leba ki seva tawgi video se masi local tv channel singda khangnatna national television su kap thorakhi lebak sara salalaki National Television da fokap thuruk pistadi leiba ki kachin koya sinma thungma da leiriba Huran bu kudemuk yam sakti leiba pausel ama pibugum thoki noi amu hanna tola taraba Bikhari singda luttoge khanjarunu Bikhari duna police officer oramdana nanam tek pungbai phudiyaga kaishum sangda namsin jakini Operation wheelchair na piriba pausel se masi Huran basingdugi mitna kong soidana yoram batai madude Kangkhong panba chokri da phamba saklutpa police officer se ki warina leibak sara sankhar matung sidagide Vancouver shahar da hakjangi phibam tongalabasing da chatharamba Huran chinthi gi crime singdu madu amu hanna thokidre magi singthani ngai oiba lalong sigdama city police department na horslibu manama thongki api duni kai khumna butki tolo bonus happy khemade masam so imung manung de la thoktuna ulen ta ba hingda mapan da yare khibigdama matam sangma suti ma su piviki imung manung ga lemina na bigdamak amamam doina pharudragaso amukta Huran mukdinga pula phajin khibaga manaba thong asigdama lalong asigdama horslibu ngasi so Vancouver praja singna yam nungsina sona hore Vancouver praja singna yam nungsina sona hore wari stigadomna kadi karam loksing gyan pausel phangmugi habdu kamenda phungdok piramo